Bishnupur District Police Commando amasung suba Kumaon Regiment ki apunba team amana Kwakta Maronglou, Terakhongshangbi, amadi Phougakchao Ikahai yaona Tongan Tongonaba Mapham kayada Frisking checking Chathabada Meeoi Khutlai Konnana Phare hairi. Police tagi fangba pau magi matung ina Faraba Meeoi adude Moidangpok Mayai Lekai digi Laishram Rabi Chehi Kuntrongdoi Abokpa Laishram Tomba Kawi. Team aduna Kwakta Maronglou ge inter-village rota frisking checking chatharingaida chingnaningai oiba mawongda hibok machugi Maruti Suzuki 800 car ama lakhi gari adu santhong romdagi laklaga Terakhongshangbi tamna lakpane. Team aduna gari adu khamna bahaibada nanthokduna chen kinaba hotnakhi maduda team aduna tanarakpaga loinana atopa police team singda pau pikhi Terakhongshangbi ward number 1 ge canal mapada numidang Pung taramathoy minitara mangada gari adu fabangam ke gari adu da tonglakpa Meeoi ama security team aduna fagat pangam labaso atopa Meeoi amade amambagi kudung chaba loduna chen ke mahagpu khamna ba combined team aduna nongwei round kaya so blank fire to ke paraba Meeoi adu dagi M16 rifle ama rifle adu ge magazine ama 5.56 mm ge live round nipan 9 mm pistol ama pistol adugi magazine ama amadi kapa yariba 9 mm ge round ani so fagat pangamli hairi paraba Meeoi aduga loinana Khutlai sing adu makhataba logi oiba thabak paikhanaba Phougakchao Ikahai police station da sinakre hain so powers na makatare